ꯄꯥꯟ ꯀꯥꯔꯗꯀꯤꯗꯃꯛ ꯅꯧꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯁꯣꯏꯕ ꯀꯔꯦꯛꯁꯟ ꯇꯧꯕ ꯑꯁꯤ ꯆꯩꯔꯥꯛ ꯄꯤꯔꯛꯄ ꯄꯅꯤꯁꯃꯦꯟꯠ ꯑꯃ ꯑꯣꯏꯅ ꯐꯥꯎꯔꯣꯏꯗꯕꯅꯤ꯫ ꯁꯥꯡꯂꯕ ꯀ꯭ꯌꯨꯁꯤꯡ, ꯐꯣꯔꯝ ꯃꯦꯟꯕꯒꯤ ꯑꯋꯥꯕ, ꯑꯁꯣꯟꯕ ꯁ꯭ꯇꯥꯐꯁꯤꯡ, ꯑꯃꯁꯨꯡ ꯂꯣꯏꯕ ꯅꯥꯏꯗꯕ ꯊꯦꯡꯊꯍꯟꯕ꯫ Hi, I am Jason Riaz, founder of Riaz Enterprises Cyber Services Hub Manipur. ꯑꯩꯈꯣꯏꯅ ꯄꯥꯟ ꯀꯥꯔꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯝꯅ ꯂꯥꯏꯅ ꯃꯄꯨꯡ ꯐꯥꯍꯜꯂꯤ ꯅꯍꯥꯛꯀꯤ ꯐꯣꯟꯗꯒꯤ꯫ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯔꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯖꯦꯔꯣꯛꯁ, ꯐꯣꯇꯣ, ꯄ꯭ꯔꯤꯟꯠ ꯇꯧꯔꯕ ꯑꯃꯁꯨꯡ ꯂꯥꯏꯟꯗ ꯉꯥꯏꯗꯨꯅ ꯂꯩꯕꯗ ꯄꯨꯡ ꯀꯌꯥ ꯑꯃ ꯃꯥꯡꯍꯜꯂꯤ꯫ ꯍꯣꯔꯦꯟ ꯂꯥꯛꯑꯣ, ꯍꯌꯦꯡ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯒ ꯃꯤꯁꯤꯡ ꯗꯣꯀꯨꯃꯦꯟꯠ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯕ ꯈꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯃꯑꯣꯡꯗ ꯌꯨꯝꯗ ꯐꯝꯅ ꯄꯥꯟ ꯀꯥꯔꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯌꯨ ꯑꯣꯟꯂꯥꯏꯟ ꯅꯍꯥꯛꯀꯤ ꯐꯣꯟꯗꯒꯤ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 2 ꯈꯛꯇꯗ꯫ ꯅꯣ ꯀ꯭ꯌꯨ, ꯅꯣ ꯀꯟꯐ꯭ꯌꯨꯖ, 100% ꯑꯣꯟꯂꯥꯏꯟ ꯁꯄꯣꯔꯠ꯫ ꯃꯈꯥꯗ ꯄꯤꯔꯤꯕ ꯂꯤꯡꯛ ꯑꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯌꯨ, ꯐꯤꯜ ꯑꯞ ꯇꯧꯕꯤꯌꯨ ꯑꯦꯟ ꯔꯤꯂꯦꯛꯁ ꯇꯧꯕꯤꯌꯨ꯫ We will handle the rest. ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯄꯥꯟ ꯀꯥꯔꯗ ꯑꯗꯨ ꯅꯈꯨꯠꯇ ꯌꯥꯝꯅ ꯂꯥꯏꯅ ꯂꯩꯔꯦ꯫